Thobal District ki Wangkem Assembly Constituency ki Manung Channa Leiba Charangpat High School ki Awang Thangbada Cheliba Arong Turel gi Mahausadagi Leijaramba Saktambu Thugaiduna School gi Complex Manungda Turel Theiba Haiba asi yaba ngamloi amadi masina hanadagi leiraklaba Laikai asigi imung kayada khudong chadaba kaya mayok nahangani maram aduna hiram asida midyeng changbinaba mari leinaba department amadi Manipur Lenga ki Chief Minister N Biren gi pukning chingsilakli Arong Turel tawbagi matangda khana nainabagi miyamgi oiba mifam ama ngarang nungthil Charangpat High School gi lampakta School Development Committee local clubs amasung mairapaibi singna saruk yaduna pangthokhi Miyamgi mifam aduda saruk yakiba Charangpat High School Development Committee gi Secretary Sorok Khaibam Joy na fongdorakibada Arong Turel gi haurakfam asi Charangpat High School dagi nongpoklomda supnatagi kilometer ama fadaba khul asigi matondagi haurakpani Turel asigi yamna maru oiba kanaba amadi ipan thada Turel asigi awang thangbada leiriba chauraba selom lokol asidagi ising ahenba chithokfam amasung chenthafam oina leireklibani Aduna Turel gi hanagi leijaram liba mahausagi mong asi kaihanbada miyamda khudong chadaba mayam ama mayoknagani hana leijaram liba mawong asina Charangpat ki miyamda karigumba akaiba amata pide haiki joy na makata na fongdorakpada handak local MLA na laikai gi angang ama aniga tanaraga Arong Turel asi school gi campus manungda Turel Thainaba tarakliba asi lenga ki maikaidagi Turel sing shortcut ta tawgani haiba leibra haina hanglaki local MLA na poktringaidagi leiraklaba school asigi saktam complex asibu thugairaga Turel tawgani haina lokhatlakliba khongthang asidi yamna mapung fadriba wakhalgi khongthang oigani hairi MLA na lamdam asigi lamit tumit khangdana karamna thabak pangthok kadoribano local area development fund kaithokpa yanaba asamba lambi thirakpani haidaba ngamloi MLA na miyamda kaya mang takhan ngani khandana thabak paikhatlaklavadi miyam kaya amadi punsi chupagi awaba kaya mayok nahangani Charangpat High School asi kumza Englishing amaga chamapan humfuda lingkhatkibani matam aduda foot chamriga humdranithoi sangba pukri asisu school amadi miyam gi damak khallaga laikhidraba MLA Sorok Khaibam Chorjitna matam aduda leiramba ahal 13 na ayaba piduna school gi mingda pata olaga miyamna tawbirambani school asigi nongchupta IVR manga na konba yum mayam ama leiri Kumza Englishing amaga chamapan gi mamang amasung matungda poklamba ahal singna school asigi makha thabada Turel chelami haibagi wafam amata palamba leite ipan thagi matamda local dagi chentharakpa isingna lairiba Turel asi pathaduna cheli aduga madugi ising adubu culvert macha kharana ising chithokani haibasi wild scheme ama oigani haiki Mahagna makata na hai Arong Turel tawbagi mayokta hana sumamangda su Charangpat High School Development Committee local club na Manipur gi Chief Minister Thobal gi DC Water Resources Department amasung Thobal Police Station da wakat mayam ama thajakre madugi matung inna DC Thobal na masa lakpiduna hojik cheliba Turel gi mawong asi yengsinbikre hojik cheliba Turel gi fibam asida repairing tawbana afaba oigani Aduga school gi lairiba pukri asisu fazana sengdoklaga ising thanna thamduna miyamda henna kananaba oigani hairamki amaromda water resources department gi staff singsu laktuna kupna yengsinkhiba laikre water supply gi ising lofam di Turel asigi mafam amadagi hekta lawba yagani Turel asi tawgadabani haiba lenga ki maikaidagi ayaba piba natraga work order na chingba amata laiti haina su fongdoklamki hiramasida Manipur lenga ki chief minister N Biren na ahen mamit yeng changbi haina joy na makata na fongdokhi koi khongjang asida koina mari leinaba department sing da so koina loina ai ba si koina hanadagi submit tawjarabani adu leiriba si masida akoi yum kun kunthra mukti awa phibam amma su tagadoribni akoi Turel si tawragadi Turengi wangmada leiriba singse makoi si karai da chakani almoi gi ju masi akoi mari leinaba department DC da kari da so koina che thajagare DC masamana su investigation laktana masi hanagi leriba posida dum lehengadabani haibgi ayaba pibiramabani adubu kangbu mana makoina heta masigi ayaba sigi wangmada makoina nattaba idea charge tawsalaga khangdaba mi singsi khoma puraga moina irang si thoknaba se adum chile adu hujik aikogi pareng sida ju leiriba se yum jam gi mathakta leirimi adu masi aikoina ju masidi sida tawbase koi sukya yaroi hadana koi jo athing baje adum thamjeri hojik sarkar na jo hanagi Turen si yamna thamna koiruba keno sunate DC sahab chu lakpirame mari leinaba water resource ki kambona ju lakpirame adu masigi hanagi sina mafam sai haibase madugi keno si thambirami aduna sarkar na ju
ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯄꯣꯠꯐꯝ ꯑꯁꯤꯗ ꯀꯥꯏꯗꯅ ꯑꯗꯨꯝ ꯆꯦꯜꯍꯟꯕꯤꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯊꯝꯖꯒꯦ